ꯄꯦꯟꯗꯕꯅ ꯊꯜꯂꯕꯅꯤ ꯑꯗꯣ ꯏꯅꯥꯎꯁꯨ ꯀꯞꯄꯦ ꯀꯞꯄꯅꯣ ꯁꯨꯝ ꯏꯅꯥꯎ ꯃꯈꯣꯟ ꯀꯟꯅ ꯊꯣꯛꯄ ꯋꯥꯗꯣ ꯉꯥꯡꯉꯨ ꯀꯩ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯅꯤꯡꯕ ꯃꯐꯝꯗꯣ ꯍꯥꯏꯔꯣ ꯈꯔ ꯀꯟꯅ ꯍꯥꯏꯔꯣ ꯉꯁꯤ ꯈꯨꯟ ꯉꯥꯛꯄ ꯂꯩꯖꯔꯤꯕ ꯀꯧꯇ꯭ꯔꯨꯛꯇ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯏꯃꯥ ꯏꯕꯦꯝ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯅꯆꯥꯁꯤꯡꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯇ꯭ꯔꯨꯛ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇꯁꯨ ꯅꯆꯥꯁꯤꯡꯗ ꯏꯀꯣꯠꯂꯣꯟꯅ ꯈꯣꯏꯔꯝꯖꯔꯤ ꯑꯃꯁꯨꯡ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯧꯇ꯭ꯔꯨꯛꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯁꯨꯝꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯠꯅꯕ ꯆꯥꯅꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯔꯩꯕ ꯄꯣꯠ ꯍꯥꯏꯕ ꯑꯃꯠꯇ ꯊꯝꯃꯝꯗꯅ ꯁꯨꯃꯥꯏꯅ ꯂꯣꯏ ꯄꯨꯕꯤꯈꯤꯕꯁꯤ ꯅꯆꯥꯁꯤꯡꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯏꯃꯥ ꯏꯕꯦꯝꯁꯤꯡꯅ ꯁꯨꯃꯥꯏꯅ ꯎꯕꯤꯗꯨꯅ ꯁꯨꯃꯥꯏꯅ ꯍꯪꯕꯤꯕ ꯂꯥꯛꯄꯁꯤ ꯊꯃꯣꯏ ꯌꯥꯝꯅ ꯄꯦꯟꯖꯩ ꯏꯃꯥꯅ ꯑꯉꯝꯕ ꯃꯇꯦꯡꯁꯤꯡꯗ ꯅꯆꯥꯁꯤꯡꯅ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯅꯆꯥꯁꯤꯡꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯄꯦꯟꯊꯣꯛꯆꯩ ꯑꯗꯨꯕꯨ ꯈꯪꯕꯤꯌꯨ ꯁꯨꯃꯥꯏꯅ ꯈꯃꯤꯡ ꯑꯣꯄꯔꯦꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯈꯛꯇꯪ ꯄꯨꯕꯤꯕ ꯈꯛ ꯅꯠꯆꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯧꯇ꯭ꯔꯨꯛꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯨꯝꯕꯗ ꯁꯦꯠꯅꯕ ꯆꯥꯅꯕ ꯏꯪꯊꯝꯊꯥ ꯏꯪꯕꯒꯤ ꯖꯔꯁꯤ ꯅꯨꯡꯁꯤ ꯄꯨꯕꯤꯈꯤꯕꯁꯤꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯅ ꯅꯆꯥꯒꯤ ꯊꯃꯣꯏꯗꯒꯤ ꯄꯦꯟꯗꯕ ꯈꯔ ꯐꯣꯡꯗꯣꯛꯆꯔꯤ ꯀꯞꯀꯅꯨ ꯀꯞꯀꯅꯨ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯍꯧꯖꯤꯛ ꯁꯦꯠꯅꯕ ꯐꯤ ꯑꯃꯐꯥꯎꯅ ꯊꯝꯕꯤꯔꯝꯗꯒꯦ ꯈꯨꯠꯀꯤ ꯃꯨꯖꯥ ꯐꯥꯎꯅ ꯅꯤꯉꯣꯜ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯆꯣꯡꯊꯣꯔꯛꯏꯅꯤ ꯑꯗꯨꯅ ꯍꯥꯏꯖꯒꯗꯕꯗꯤ ꯄꯣꯠꯇꯣ ꯄꯨꯕ ꯃꯇꯝꯗ ꯈꯇꯪꯗꯤ ꯈꯟꯊꯕꯤꯔꯝꯃꯨ ꯊꯣꯛꯂꯛꯏꯕꯁꯤꯡꯁꯦ ꯀꯅꯥꯒꯤꯗꯅꯣ ꯑꯁꯤ ꯈꯛꯇꯪꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯗꯣ ꯌꯥꯝ ꯁꯥꯡ ꯍꯥꯏꯔꯒꯦ ꯑꯉꯥꯡꯒꯤꯁꯨ ꯄꯤꯛꯂꯤꯕ ꯆꯍꯤꯁꯨ ꯌꯥꯝ ꯅꯧꯔꯤꯕ ꯆꯍꯤ 13 15ꯗ ꯐꯥꯖꯔꯤꯕ ꯑꯉꯥꯡꯅꯤ ꯆꯍꯤ 10 ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦ ꯊꯣꯛꯂꯛꯏꯕꯅꯤ ꯑꯗꯣ ꯑꯇꯩꯗꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯗꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯖꯔꯝꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯀꯧꯇ꯭ꯔꯨꯛ ꯆꯪꯉꯛꯏꯁꯦ 3ꯔꯛ ꯁꯨꯕꯅꯤ ꯑꯗꯣ ꯊꯥꯗꯧꯁꯤꯡꯕꯨ ꯀꯨꯀꯤꯁꯤꯡꯅ ꯌꯥꯝꯅ ꯎꯁꯤꯠꯊꯕ ꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯈꯨꯠ ꯊꯥꯒꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯊꯥꯗꯧ ꯐꯨꯔꯨꯞꯅ ꯃꯈꯣꯏ ꯀꯨꯀꯤꯒꯤ ꯃꯅꯨꯡ ꯆꯟꯗꯦ ꯍꯥꯏꯔꯨꯕꯗꯒꯤ KNFꯅ ꯊꯥꯗꯧ ꯐꯨꯔꯨꯞꯇ ꯈꯨꯠ ꯊꯥꯒꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯒꯤ ꯁꯨꯡꯊꯣꯛ ꯊꯣꯛꯈꯤꯗꯕ ꯑꯦꯡꯂꯣ ꯀꯨꯀꯤ ꯋꯥꯔꯕꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯅꯝꯗꯨꯅ ꯆꯨꯝꯍꯟꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯇꯥꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯡꯊꯣꯛ ꯊꯣꯛꯈꯤꯗꯕ ꯀꯨꯀꯤꯁꯤꯡꯒꯤ ꯁꯥꯁꯤꯟꯅꯕ ꯑꯦꯡꯂꯣ ꯀꯨꯀꯤ ꯋꯥꯔ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯅꯝꯗꯨꯅ ꯆꯨꯝꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯅꯔꯛꯂꯦ ꯑꯦꯡꯂꯣ ꯀꯨꯀꯤ ꯋꯥꯔ 1917-1919 ꯕꯨ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯣꯡꯄꯤ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤ ꯍꯥꯏꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ amritmahasab.nic.in ꯗ ꯊꯥꯒꯠꯂꯛꯄꯕꯨ ꯅꯣꯔꯗꯔꯟ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯅ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯕꯒ ꯂꯣꯏꯅꯅ ꯃꯇꯧ ꯀꯔꯝꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯋꯦꯕꯁꯥꯏꯠ ꯑꯁꯤꯗ ꯑꯔꯥꯟꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯞꯆꯤꯜꯂꯤꯕꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯔꯛꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤ ꯀꯧꯇ꯭ꯔꯨꯛꯇ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕ ꯆꯠꯆꯔꯨꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯦ ꯑꯩ ꯈꯣꯟꯁꯦ ꯇꯥꯕꯗꯒꯤ ꯋꯥ ꯉꯥꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯐꯤꯕꯝꯗ ꯂꯩꯍꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯋꯥꯐꯝ ꯈꯔ ꯇꯥꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯄꯤꯛꯂꯕ ꯃꯇꯦꯡ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯕ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯣꯏꯒꯤ ꯁꯦꯠꯅꯕ ꯐꯤ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ ꯈꯣꯡꯗ ꯎꯞꯄ ꯃꯨꯖꯥ ꯐꯥꯎꯅ ꯄꯨꯕꯤꯈꯤꯕꯁꯦ ꯏꯪꯈ꯭ꯔ ꯃꯇꯝꯁꯤꯒ ꯐꯩꯖꯨꯞ ꯑꯃ ꯌꯥꯎꯗꯒꯩ ꯀꯔꯝꯍꯥꯏꯅ ꯂꯩꯗꯣꯏꯅꯣ ꯂꯤꯠꯅꯕ ꯖꯔꯁꯤ ꯁꯨꯗꯦ ꯅꯤꯉꯣꯜ ꯃꯆꯥꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯒꯤ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯃꯇꯪ ꯌꯦꯡꯁꯤꯟꯕꯤꯕ ꯋꯥꯐꯝꯁꯦ ꯁꯤꯃꯇꯪ ꯊꯝꯖꯒꯦ ꯀꯧꯇ꯭ꯔꯨꯛꯇ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯅ ꯂꯩ ꯑꯁꯤꯒ ꯂꯥꯛꯄ ꯃꯇꯝꯗ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦ ꯆꯥꯡ ꯄꯨꯅꯤꯡꯕ ꯈꯨꯠꯂꯥꯏ ꯐꯪꯕ ꯇꯥꯔꯒꯁꯨ ꯄꯨꯕꯤꯈ꯭ꯔꯒ ꯑꯇꯩ ꯂꯤꯠꯅꯕ ꯐꯨꯔꯤꯠ ꯐꯥꯎꯅ ꯑꯗꯨꯒ ꯃꯨꯖꯥ ꯐꯥꯎꯅ ꯄꯨꯕꯤꯈꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤꯃ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯖꯔꯝꯒꯦ ꯃꯌꯥꯝꯅꯁꯨ ꯄꯥꯡꯕꯤꯔꯛꯄꯗꯒꯤ ꯁꯤ ꯃꯇꯦꯡꯁꯦ ꯄꯥꯡꯕ ꯉꯝꯖꯕꯅꯤ ꯑꯗꯣ ꯇꯧꯔꯨꯕꯗ ꯌꯥꯏꯐꯕ ꯑꯃꯁꯨꯡ ꯊꯧꯅꯥ ꯐꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯥ ꯄꯨꯝꯅꯃꯛ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯑꯣꯟ ꯂꯩꯕ꯭ꯔꯣ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯃꯩꯇꯩ ꯑꯊꯧꯕ ꯃꯩꯇꯩ ꯅꯣꯡꯁꯥ ꯃꯌꯥꯝꯅ ꯌꯥꯏꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯅꯨ ꯑꯊꯣꯏꯕꯤ ꯑꯩ ꯇꯨꯁꯦ ꯆꯨꯡꯉꯤꯁꯦ ꯎꯕ꯭ꯔꯥ ꯑꯁꯤ ꯃꯌꯥꯝꯅ ꯅꯤꯉꯣꯜ ꯃꯆꯥ ꯃꯌꯥꯝꯅ ꯌꯨꯝꯗ ꯂꯩꯔꯒ ꯀꯦꯔꯒ ꯅꯧꯅ ꯐꯖꯅ ꯂꯩꯖꯒꯗꯕ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯉꯣꯜ ꯃꯆꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯅꯥꯎꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯊꯋꯥꯏ ꯄꯥꯝꯃꯨꯗꯕꯈꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯕ ꯏꯅꯥꯎꯗꯒꯤ ꯋꯥꯐꯝ ꯑꯃꯅꯤ ꯈꯤꯇꯪ ꯇꯥꯃꯤꯟꯅꯁꯤ ꯀꯞꯀꯅꯨ ꯏꯅꯥꯎ ꯀꯞꯀꯅꯨ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯅ ꯂꯥꯟꯗꯥꯔꯛꯄ ꯁꯤꯒ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯏꯅꯥꯎꯁꯤꯅ ꯊꯣꯛꯂꯛꯏꯕꯁꯦ ꯌꯦꯡꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯞꯄꯅꯨ ꯏꯅꯥꯎ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯏꯅꯥꯎꯒꯤ ꯋꯥꯐꯝ ꯊꯝꯒꯗꯕ ꯍꯥꯏꯔꯣ ꯅꯨꯡꯁꯤꯔꯕ ꯏꯆꯟ ꯑꯊꯣꯏꯕꯤ ꯊꯧꯅꯥ ꯐꯕꯤ ꯃꯩꯇꯩ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯣꯝꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯅ ꯅꯤꯉꯣꯜ ꯃꯆꯥ ꯄꯤꯛꯂꯤꯕꯁꯤꯅ ꯊꯣꯛꯂꯛꯏꯕꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯀꯩ ꯊꯝꯒꯗꯕ ꯊꯝꯕꯤꯔꯝꯃꯨ ꯈꯔ ꯀꯟꯅ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯑꯣꯏꯅꯁꯨ ꯈꯪꯕꯤꯔꯤꯕ ꯎꯕꯤꯔꯤꯕꯗꯨꯃꯛ ꯉꯥꯏꯔꯦ ꯅꯆꯥ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯕ ꯑꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯑꯁꯤ ꯑꯀꯤꯕ ꯑꯝꯇ ꯂꯩꯇꯅ
ꯁꯨꯃꯥꯏꯅ ꯊꯣꯛꯆꯔꯛꯄꯅꯦ ꯊꯋꯥꯏ ꯑꯁꯦ ꯂꯥꯟꯒꯤꯗꯃꯛꯇ ꯊꯣꯛꯆꯔꯛꯄꯅꯤ ꯁꯤꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯑꯃꯠꯇ ꯅꯠꯇꯦ ꯁꯤꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯂꯥꯟꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯝꯖꯒꯦ ꯏꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯟꯖꯒꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯋꯥꯐꯝꯁꯦ ꯑꯝꯇꯪ ꯊꯝꯖꯅꯤꯡꯉꯤ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏ ꯐꯔꯦ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯇꯧꯔꯨ ꯄꯥꯈꯪꯕꯅ ꯆꯥꯟꯕꯤꯔꯒ ꯅꯤꯡꯉꯨꯕ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯀꯧꯇ꯭ꯔꯨꯛꯇꯅꯤ ꯑꯩꯅ ꯀꯧꯇ꯭ꯔꯨꯛ ꯆꯪꯕꯁꯦ ꯍꯟꯗꯛꯀ 3ꯔꯛ ꯁꯨꯕꯅꯤ ꯆꯪꯉꯤꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯧꯇ꯭ꯔꯨꯛꯇ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯅ ꯂꯥꯟꯗꯥꯔꯛꯄꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯃꯐꯝ ꯕꯦꯊꯦꯜꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯐꯝꯗꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯁꯤꯒ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯑꯣꯡ ꯆꯥꯗꯦ ꯑꯩ ꯈꯔꯃꯗꯤ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯒꯤꯁꯨ ꯋꯥꯐꯝ ꯈꯛꯇꯪ ꯍꯪꯖꯒꯦ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯁꯤꯒ ꯀꯣꯝꯕꯤꯡ ꯆꯪꯉꯝꯕꯗꯒꯤ ꯈꯨꯠꯇ ꯎꯞꯅꯕ ꯃꯨꯖꯥ ꯈꯣꯡꯗ ꯎꯞꯅꯕ ꯃꯨꯖꯥ ꯐꯥꯎꯅ ꯂꯩꯇ꯭ꯔꯦ ꯃꯣꯏꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯐꯨꯔꯤꯠꯇꯤ ꯇꯣꯛꯈ꯭ꯔꯣ ꯍꯧꯖꯤꯛ ꯃꯣꯏꯗ ꯃꯨꯖꯥ ꯐꯥꯎꯅ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯐꯤ ꯑꯃꯃꯝ ꯈꯔ ꯂꯩꯔꯤꯕꯁꯦ ꯑꯁꯤꯇꯅꯤ ꯑꯗꯨꯅ ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯋꯥꯏ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯌꯥꯔꯒꯗꯤ ꯀꯧꯇ꯭ꯔꯨꯛꯇ ꯆꯪꯕꯤꯔꯛꯑꯒ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯕ ꯋꯥꯐꯝꯁꯦ ꯑꯁꯤꯃꯇꯪ ꯊꯝꯖꯒꯦ ꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯕꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯨ ꯁꯤ ꯌꯦꯡꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯨꯟ ꯉꯥꯛꯄꯅ ꯂꯩꯕ ꯐꯤꯕꯝꯅꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯈꯨꯟ ꯉꯥꯛꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯅꯤꯁꯦ ꯌꯦꯡꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯒ ꯂꯩꯔꯒꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯟ ꯉꯥꯛꯏꯕꯁꯦ ꯑꯁꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅꯁꯨ ꯏꯆꯤꯟ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯩꯗꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯁꯤꯒ ꯌꯦꯡꯉꯨ ꯑꯁꯤ ꯃꯩ ꯑꯀꯣꯠ ꯑꯀꯥꯏ ꯃꯔꯛꯇ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯂꯩꯔꯤꯕꯁꯦ ꯌꯦꯡꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯂꯩꯕ ꯐꯤꯕꯝꯁꯦ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯐꯩꯖꯨꯞ ꯂꯩꯇꯦ ꯅꯨꯡꯗꯥꯡ ꯁꯨꯞꯅꯕ ꯐꯩꯖꯨꯞ ꯐꯥꯎꯅ ꯄꯨꯔ ꯆꯠꯄꯤꯈꯤꯕ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯃꯥꯏꯅ ꯏꯪꯈ꯭ꯔꯕꯁꯤꯒ ꯂꯩꯔꯤꯕꯅꯤ ꯌꯦꯡꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕ꯭ꯔꯤꯇꯤsh colonial rule mayokta ukrul district ta kuki singna inkumja 1917-1919 gi May phawba lal hauke haina palle first world war matamda kuki singbu namduna labor oina recruitment tawba kuki ship singbu british singna control tawduna nam haduna tax lobagi thabaki mayokta british singi mathakta lal hauki bani haina so website aduda panbata natana guerrilla war phawba british singi mathakta sathaki haina so palle maramaduna ukrul district ki official in charge singna asigumba aranba wafam singasi government gi website ta kibadu sengdorakadabadi haina skola amadi local historian singna akanba wafam thamlakle paumai mas pari mom channel jibu yengbiriba mayam puno pui kai khumnajari ichinau mayam ai khrani video hapadi ngamjadare maramdi aina ayuktei chalaba matungda halakpase yam aduki matik thengi namidangi pung 12 12 lali aduna video sembagi matamsu phangde aduga lakpa namitagi aina chatpase leptabanina khonsu tare video semase yamna ware adu oiragasu mayamna mateng pangjalakpadagi aina leiriba aigi youtube te phangba paisa kharaga punjalaga mafam chacharuba mafam khara doi mathang asu mayang mafam da video da thamjarake do ichinau mayam mafam da haijagadabadi hojik aina ngasi thamjariba video se kautruk te chalu bagini mafam kayama so khoina chacharui adu loipanamak mayang mafam da thamjarakani aduga aina ngasi chatpa ngamjariba sisu mayamna mateng tobirakpa amasung mayamgi support tagi mayamna lupa samga hapirakpa lupa lising ahum hapirakpa lising ama hapirakpa asumana hapchan birakpa mayamgi mateng dagi ai susi changjarakpa ngamjabani aduga amount kapirakpa kharamadi ai tang ani gi mamangda kapakpa henge di loina mayang yafamda pathokchana loi khare ado tang ani dagi na ngasi jawawda marakta kapakpa donation gi amount se ai hayeng yum yorabagi tungda video semapada mathang hapcharake adugi tamakta waro binu ai wafam se simatanga thamjage ai khonse tare ayuk nganna chalaga numidangi pung 13 lalaga changakpanina matam sana hipa saba tawdabadagi khonse tana wangang wase aduki mati ware ado tumbasu mapom phadabanina ado makha taba video khudingmak ai myang yafamda thamjarake asi wafamse haijage do ichinau mayam khungakpa mayam na leihoriba phibam do mathang mayam yafamda loina thamjarake karam wafamda chaloi kadai da chaloi haibado ado wangang wase yamna ware khonje ju thokpada aina kanna ngangbanina speaker su yauraktabai maramna kawbadagi speaker do puraktare do ichinau mayam loisanjarake ichinau mayam mateng pangbirakpa mayam khudingmakpu haningai tana thagachari ado hojik ai mafam amada mu chakhi gaina tawri adugi makha taba video khudingmak mayam ngaimine se wafamse haijage aduga mateng pangbireiba khudingmakta phone number se makamu hapcharake mayamna mateng pangbiba taraga so asigi number siga pangbiya wafamse adu matang haijage aduga mateng pangpa matamda lupa chamatang kapira agasu leifamga minga haibirakpa kaubigana wafamse asimatanga haijage mayamgi
ꯃꯤꯡ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯕꯅꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯒ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯖꯔꯒ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯉꯔꯥꯡꯁꯨ ꯀꯧꯇꯨꯛꯇ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯌꯥ ꯑꯃ ꯀꯥꯞꯊꯔꯛꯄꯒꯤ ꯃꯈꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯕꯁꯦ ꯃꯌꯥꯝꯅ ꯈꯪꯉꯝꯃꯅꯤ ꯑꯗꯣ ꯃꯊꯪ ꯑꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯉꯔꯥꯡꯁꯦ ꯁꯤꯅꯥꯝꯈꯨꯟꯗ ꯆꯠꯂꯨꯕꯒꯤ ꯅꯣꯡꯁꯨ ꯈꯔ ꯅꯪꯉꯛꯑꯦ ꯉꯔꯥꯡꯗꯤ ꯁꯤꯅꯥꯝꯈꯨꯟꯗ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯍꯩꯗꯩ ꯑꯗꯨꯒꯤ ꯃꯔꯛꯇꯨꯒ ꯂꯦꯟꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯇꯟꯖꯥꯗꯨꯗ ꯁꯤꯅꯥꯝꯈꯨꯟꯗ ꯂꯩꯔꯤ ꯄꯨꯡ 1-2ꯒꯤ ꯃꯅꯨꯡꯗ ꯁꯤꯅꯥꯝꯈꯨꯟꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯇꯥꯏ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯂꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯑꯗꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯏꯃꯥ ꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯗꯨꯒ ꯃꯐꯝ ꯀꯌꯥꯗꯒꯤ ꯐꯣꯟ ꯇꯧꯕꯤꯔꯒ ꯃꯐꯝ ꯌꯧꯁꯜꯂꯛꯄ ꯉꯝꯗꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯤꯃꯇꯪꯒ ꯊꯝꯖꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯐꯣꯟ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯆꯪꯁꯤꯟꯕ ꯉꯝꯖꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯤꯃꯇꯪ ꯊꯝꯖꯒꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯃꯥ ꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ